Leimakhong Army came the Thabak suba sangkhiba ama mangkhre. Leimakhong the Leba Army gi cantonment manung the Thabak suba sangkhiba mioi ama mafung khangdana mangkhre hari. Thaudo adugi matang da police tagi fangba pauna hai zawrang na sahi yang khai taruk lom sura mioi adugi sapchaba maming matha amasung leifam nising badi fangba ngamdri adum oinamak Thabak suba sangkhiba mioi ama mangkhre haibadi sumle. Pausi makhata na hai numi khudingi oina mioi kharada army da entry tawraba matungda makhogi camp manungda sanglaga contract waki thabak semgat sagatpagi thabak subagi thabak hanadigi chathaduna lakpani mangkhriba mioi asi mahousagum ngasi ayupung mapan makhairom adwaida entry tawraba matungda thabak suba sangkhibani amaromda press na phongbo pawgi matung inadi mangkhriba mioi edu loitang khunokdagi kamal kauba ama oiramba yai hairi. Manipur da lairiba mi khudimaki sahi mangagi call record thamnaba center na khanghallakhre. Irang asida laloba singi khut yaobra khangdongnaba center gi thawrang. Manipur da tholiba kanglup ki irang asi khangen hengalakpaga asiga loinana haujik tholiba irang asida memar ngangkhai wangmada lairiba laloba singi ithil yaobra haiba khangdongnaba lokhalakpa anauba khongthang amada Manipur da lairiba mipum khudimaki sahi mangagi telephone call record sing thamnaba center na mari leinaba department sing da khanghallakhre. Manipur da haujik tholiba Irang ki sairak asida Ministry of Home Affairs ki maikaidagi telecom operator singda Manipur gi mupung khudimaki sahi mangagi telephone call record sing manghandana thamnaba khanghan khibani haina the Tribune da report tawri mahausana call data record sing asi telecom company singna tha taruki oina manghandana thamlambani adum oina ma awangba thagi pawgi likhun amagi matung ina Ministry of Home Affairs ki maikaidagi Department of Telecom da Manipur gi oina mipung khudimaki sahi mangagi call record sing ningthina manghandana thamnaba wafam asi khanghan khibani center na lokhalak liba khongthang asi Manipur da haujik thokliba irang asida memar ngamkhai manung da leiriba lalhoba singa paw fauna raga lamdam asida leiriba khulai paiba singi khut yaobra haibadu yengsinaba lokhalakpa khongthang ni haire. Pausina hai handak ta pangthokhiba mifam amada Manipur da lairiba mipum khudimaki sahi mangagi call record sing asi manghandana thamnaba wafam asi Ministry of Home Affairs na Department of Telecom gi official sing da khanghan khibani masigi khongthang handak ta Jiribam district ta khulai paiba singna sinmi singna namna khundaba khul amada landa khibaga loinana nupi amasung nongmaina kaptun halaba matungda mainungda langsingibo thawdok adugi matung tarakpada lokholakpani thawdo asi chaliba tha asigi tareta thokibani matugi matung numi kharani leiraga matung November 13 da khulai paiba singna amu CRPF ki camp da landabada CRPF na khut handuna kapada khulai paiba terrorist tara kaptuna hatkibani numit adumakta da topa militant kangbu amana manang nakpada leiramba angang yauna mioi taruk pharaga pukhiba loinana kona asiba haksang oina fangkhibani thokiba thawdoksing adu hauji NIA na thigatpa haukhre thawdoksing adu da singnariba asi afaba makhalgi khulai paiba militant sing yauramba yabagi oithokpa lei thawdoksing adu da senariba extremist sing aduna Myanmar dagi ngamkhai laksilalaga pusilakpa khulai sing militant sing adu ja supply tawropagi oithokpa asi kantholaga chatpa yaroi maram asina hiram asigi matangda asengba khangdongnaba telecom operator singda Manipur gi mipum khudimaki call data record sing sahi mangagi manghandana thamnaba wafum asi po oiramba yai haina paw asina palle thogdoksing asina maram oiraga haukiba sayol khara asida Manipur da irang asi nauna amuk hanna thorakpagi wafam lakhi tongan ba political leaders singi mayum makai amang ata thogan bagi thogdoksing thokhibani masidagi center na Manipur da Central Armed Forces Company kaya thaji lakhibani Kolkata re coaching manghandana thamba asina state asida operate tawriba khulai paiba singi khongul liba yana bagi matangda lokholapa yana bagi damaktani